नंबर प्लेट शहर की लंबीदा नोंबगी चटलिबा इंजन पानबा गाड़ी जीप कार ट्रक बस मोटरसाइकिल स्कूटर कयादा यामख्रबा थावगी खोनीसु लेतबा मफम असिना मपानदगी थाव हेक पुसिलक्तबदा कमदौनी अखोय लेबाकी लेनु सना थमही लेबगी खुदमदि फंगले थावदी लेरमलोइद्रा ममांगद उरंबा नंबर प्लेट डॉक्टर बिजोय की कार मसक उखिद्रे अहाक सत्पदी लेपखिदे डिलक्स होटल की अहिंग हाइदोक्लुरब निंगसिंग वारी अइगी मित्यंग हंजलकले कार की नंबर प्लेट फजरब पाव वारी अमा फंगले राधेशना की पुंसी पाव वारी दी करीनो यामना खंगनिंगदुना लेरखे डॉक्टर बिजोय की कार ना अहोबो ओइरगा मिकोक मिसिंग थीबगी मरक्ता गाड़ी मसिंगसु थीगे हाइदुना होटनरoi ngsaidagi mi phana yamnadi chatnakre khongna cyclena rickshaw lambi chatpagi asumba niyamdi kaya ude office kaba midi mapai school college ki satra satri sangu ima indol kaya suni awang da satkibana mi lising amadi henkre makhada gumthakibana mi lising amadi yawphatrabasu phanadi yamkre marak asida hangat anda satok sisin sanariba मियोय खरना सेतना खिबदगी सबसाबा मसिंग अदु चिनफादी अंकना खोटपददी हेक याबा नते अकाउंट की छात्र ओइरे हाइदुनसु लंबी की मिसिंग थीबददी मी हेक सोइखिबदा अदुम फलताररोय मिकोक थीबा लोइसंगी मिसिंगबु हेक्ता सुमले हाइबदी यादबगुंबनी लेबा की मिसिंग सुमना पुथोक्त्रबदी करमना सही की साउखत थौरांग यातबा यागनी युमथोंग कोइना लेकाई सुना चटपतल्लबा मिकोक थीबा लोइसंगी गांगबुना मफम अमदा फमदुना मी अमा फारगा लेकाय युमथोंगी पाव खरा हंगलगा चुमलबनी हाइदुना पुथोरकपा मिसिंग हेक्ता सुमले हाइबा याबा नते खरदी कुपसिनबा ताबनी सेदा लेबा मिसिंगा तसेंगने हिंगलिबा मिसिंगा चानद्रे हाइबसी खंगनरबनी अइना हाइजनिंगबा मतंगदी लेरी हवा गाड़ी की नंबर प्लेट हेल्पदौना मी गिसु नंबर प्लेट अमममदी थेटपदी कमदौई लेबाक असिगी मियामबु नंबर प्लेट अममम थेटपिरबदी मपानदगी लोना संगलकपा मिसेल मिनौसिंग खुतक त खंदोक्तुना फाबा ngमलोइद्रा हौजिक नंबर थेटपदी मथौ तारबनी अदुम तौरबदी मिरक्ता लोटलिबा हुरानबा कयाबसु नंबर अदु थिकटलगा लोसम लाक्तुना नोंमदी हेक्ता मफारगनी लाइसेंस याउदबा गाड़ी फाबा पुलिस सेन फंगे नंबर याउदबा मी फाबगिसु असाबा सेन फंगफमसु ओइगनी मांगखिबा मी थीबा नंबर लौथोक्लगा फनमक लोटलबसु मसागी नंबर हंगटलबदी सेनबा यारोय असुंबा नंबर की मिसिंग मतम साना खंगदोकपा फै मिकोक थीबा लोइसंगी अमदी वोटर लिस्ट थाजनिंगाय ओइरिब्रा अइगी सिख्रबा इमा इपा वोटर लिस्टदी हौजिकसु हिंगली अइना कलथत्पिरो हाइजरुरे लमदमसिगी एमएलए ओइरिबा सलाम ताइंगोनदी अदुम सही खरा हिंखिसनु हाइबिरखि असौबना तौबनी येंगलुबा ngamde मेलै लांगबा अमदी मेलै लांगबी अनि बोट थादबदी हेक लाखि इमा इपागी थवाइना नौना सायवन तौरकपा सगोलबंदगी सेंगलबा नगारे मतुंगदी मेलैगी ममा मपा साबिदुना बोट थादबा लाखबिरगनु लमफैरुबा अंगावबगी सोइरोन नत्ते अचुंबनी लेबाक असिगी मफम कदाइदा अचुंबा लेरिबगे टीवी थुंगदुना सिखिबा इपाबु हिंगलिंगैददी कनाना सुनुसिबिखिदे नोंमतसु सलामगी ताइंगोना निसिंगबिरखिदे हौजिकना मागी अमदी लेबाक असिगी वोटर लिस्टदा यावरिबा इमा मेलै लांगबिबु मसाना यानिंगखिदबा खुदम अमदा सही खुदिंगी होंगदुना वोट पिहलिबा करिगिनो लंबीदा थेटनबा मी खुदिंगी माइथों अनौबा माइ कया तोइना उरबा माइ कया मसक खंगनरगा कया मथंग खुया थोंग लांथोरकले फनबुंगै मी सुंगनिबा कंपनी की मेसिन मी अमना मी अमगा एनाटोमी मानजरबसु सक मानबा कया पंगथेंग थेंगनदे मसक फजबा मसक थीबा फिबम सोइबा मफी नानबा मफी मोटबा मखल मथेल कयागी पुंसी उबा फंगली मियाम मरक असिदा अइना करंबा पुंसीगी मी
Number plate theta leibak asigi miyam marakta aina mi ama thiribasu kuirakle. Nungtigi ayuk nungthil amadi numidang thengnariba miyam asigi marakta ukhidaba kuire. Ai ngai. Asuk pikraba leibak asigi mafam kadaidabu lotsaba sariba. Mabu nongmadi thengnaba yai khalli. Ma kanagi ma meleigi leisna. Sel hatkiba pot sotkiba mi thiba nate. Thamoibu sagun dauduna pukhiba nupi nate. Mi anaba thiba satpa nate. Aihak doctor nate. Maiba sade. Puksuba natraga hidak kapa satpasu nate. Interview yawba satlibani. Mangda leire. Mahigi loisang. Ngasina aroibu oirage khalli. Matungdi karino aigi laibak. Anauba khongjat. Maitilon tambinaba oza khanbagi interview. Karem kathainabagi nungairaba wahang paukhom. Ningsingli. Koma semiklon amadi sikhei yauna. Pung 13 tawgadaba interview ni. Maitei pungi thengtharaktuna pung 13 henkre. Interview horamdri. Matam chana aihak thunglamme. Education Office, November 10, 1969, Ningthaukwaba. Director kagi mamang candidate mapai leiramle. Laugadoriba thabakna amattani. Lakliba midi saurakna samagi mathakni. Tanduna chatnakibasu yawgre. Thabak phangdaba mising asi nongmagi ziri hengalakle. Hakumdagi thengnarakpa miyoi kyasu yawrame. Yengnai, noknai, mitkhatnai. Thabak tawbagi sahi hankigadawraba miyoi kyamasu yawrame. College amadi University ki factory da kumsi nauna sunglaga thadolakpa BA MA kyasu uba phanglamme. Aigi ming makok khara ka khatna thetpa yawrame. Serial number 18 ni. Board ta theliba ming parengdi samyankhai suri. Tuyai khubi sekapna post amakidamak asuk yamba mi pareng ama tharak ibisi phase. Mi amada lupa tara dang norobadi Puriduna thokpa phalladu kayano phajana senpham amadi kanakre sen pisaba thinge khaliba ingondagi phawba khubi segaptuna lupa mangadi sab horabani sel chaba thingsi lawriba mantri dagi ai phawbagi marakta leiriba miyam kaidano corruption thingnugadaba aihak wakhal kya marum khanduna miyamgi kumhaibu yenglammi khanbagi wafam leiti haibasi tiliba miyam amadi ngangnariba duna sakhini Satlasira khalai. Aroibo oina yawningbagi apambasu leirammi. Khalloidaba thabakki interview maong amadum tawge khanduna khumgadaba paukhum sungatpa hotnarammi. Kanano amana tungnomdagi khanghaudana hanglai. Marup, hojik phawba thabak phangdribra? Aina leithoktuna yengloi. Urakki. Nokmi maithong ama. Aihak swai lauki. Atai nate. Ngasai Dr. Bijoyna piramba photo adumaki asengba misang aduni. Aihak ngaktuna mabu munna yengi. Kadomdagi phut laura iba. Aibu kamdawna sak khangduna kora iba. Maga aiga phana kuina mayokna duna yengne. Aina khalle nangla BK Singsu. Aina khommi. Aroibu oige khanduna lejarambani. Mahakna dubat hanglaki. Matungdi kari dawgani? Aina kaithel thokpa horage. Kaithel Mahakna yamna ngakna makhatana hanglai. Haibadi aina phagi tawki. Pot laklaga sarabadi police taphan bayaredana. Adudagidi zel phadok oina thabak phangba yai natra. Phaje marukki wakhaldu aisu yawjage. Partner oiminasi. Nokminne ibani. Nokpadu nemtharaga amuk wari haugalni. Aina nauna hangi. Marupsi yawbiba laibra? Aidi yawzaroi sahi hankre. Adudi kari thapuk lebibage. Director Manihar phuge haiduna lakbani. Ngasidi nungaigadaba mandre. Hayeng hotnarage. BK Singsuna mayam mangda phongna nganglai. Ataba kangbuna mabu yengnarai. Aina ngaktuna hangi. Karigino? Maram lay.
ꯂꯅꯥꯏꯒꯤ ꯋꯥꯐꯝꯂꯣ? ꯅꯠꯇꯦ, ꯑꯗꯣꯝꯕꯨ ꯒꯨꯟꯗꯥ ꯑꯣꯏꯕ ꯍꯧꯔꯕ꯭ꯔꯣ? ꯒꯨꯟꯗꯥ ꯅꯠꯇꯦ, ꯂꯅꯥꯏꯒꯤ ꯋꯥꯐꯝꯁꯨ ꯈꯔ ꯂꯩ. ꯈꯖꯤꯛꯇꯪ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯗꯥꯏꯔꯦꯛꯇꯔ ꯁꯥꯍꯦꯕꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯕꯨ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯃꯠꯄꯤꯈ꯭ꯔꯦ. ꯍꯟꯗꯣꯛꯎ ꯌꯥꯗ꯭ꯔꯦ. ꯂꯧꯗꯦ, ꯁꯥꯈꯤ ꯄꯨꯊꯣꯛꯎ ꯍꯥꯏꯔꯦ. ꯃꯗꯨꯒꯤ ꯆꯔꯝ ꯃꯦꯠꯀꯦ ꯇꯧꯕꯅꯤ. ꯕꯤ.ꯀꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯌꯦꯡꯂꯛꯏ. ꯑꯩꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ. ꯍꯪꯅꯤꯡꯕ ꯋꯥ ꯀꯌꯥ ꯂꯩꯔꯝꯃꯤ. ꯍꯪꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ. ꯃꯇꯥꯡ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯍꯧꯔꯝꯗꯥꯏꯒꯤ ꯂꯥꯡꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯁꯨ ꯑꯣꯏꯈꯤꯗ꯭ꯔꯦ. ꯑꯩꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯕꯤ.ꯀꯦ ꯁꯤꯡꯁꯨ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯒ ꯈꯦꯟꯅꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ. ꯁꯣꯛ 1967 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 23ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅꯈꯤꯕ ꯕꯤ.ꯀꯦ ꯁꯤꯡꯁꯨ ꯉꯁꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯃꯛꯂꯥ? ꯈꯣꯟꯐꯝꯗꯤ ꯃꯥꯟꯅꯩ. ꯏꯊꯟꯇ ꯆꯤꯡꯅꯔꯝꯃꯤ. ꯃꯗꯨꯃꯛ ꯍꯪꯅꯤꯡꯂꯛꯏ. ꯗꯣꯛꯇꯔ ꯕꯤꯖꯣꯏꯒꯤ ꯌꯨꯝꯗ ꯕꯤ.ꯀꯦ ꯃꯁꯥꯗꯒꯤ ꯇꯥꯍꯧꯕ ꯐꯣꯇꯣ, ꯑꯩꯅ ꯎꯔꯤꯕ ꯃꯥꯏꯊꯣꯡ, ꯎꯈꯤꯕ ꯃꯥꯏꯊꯣꯡ, ꯀꯔꯤꯒꯤ ꯈꯦꯠꯅꯔꯤꯕ? ꯑꯩꯅ ꯅꯧꯅ ꯍꯪꯉꯤ. ꯃꯔꯨꯞꯀꯤ ꯃꯤꯡꯗꯨꯕꯨ? ꯏꯍꯦ, ꯑꯩꯒꯤ ꯃꯤꯡ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯕꯤ.ꯀꯦ ꯁꯤꯡꯁꯨ ꯅꯣꯡꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ. ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯀꯥꯎꯖꯗ꯭ꯔꯤ. ꯁꯦꯞꯇꯦꯝꯕꯔ 23ꯒꯤ ꯅꯨꯃꯤꯗꯥꯡ. ꯍꯣꯏꯅꯦ, ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ. ꯉꯁꯤ ꯎꯔꯤꯕ ꯑꯗꯣꯝꯒꯤ ꯁꯛꯐꯝ ꯑꯁꯤꯒꯗꯤ ꯃꯥꯟꯅꯈꯤꯗꯦ. ꯑꯣ, ꯕꯤ.ꯀꯦꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯡꯂꯛꯏ. ꯑꯩꯗꯤ ꯁꯛꯂꯣꯟ ꯄꯨꯕ ꯃꯤꯅꯤ. ꯑꯍꯤꯡꯗ ꯑꯃ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯃ. ꯑꯩꯍꯥꯛ ꯁꯥꯕ ꯃꯤ ꯑꯃꯁꯨ ꯂꯩ. ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯗꯨꯅ? ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ. ꯕꯤ.ꯀꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯐꯩ ꯑꯃ ꯉꯥꯡꯂꯛꯏ. ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯑꯗꯣꯝꯗꯤ ꯂꯥꯏꯔꯤꯛ ꯏꯕ ꯃꯤꯅꯤ ꯍꯥꯏꯕꯁꯨ ꯇꯥꯖꯔꯦ. ꯑꯃꯇꯪꯗꯤ ꯄꯥꯖꯒꯦ. ꯐꯅꯤ, ꯄꯥꯏꯕꯤꯈꯣ. ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯏꯟꯇꯔꯚ꯭ꯌꯨꯗ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯣꯄꯤ 3ꯗꯤ ꯄꯨꯖꯔꯛꯏ. ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯏꯜ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯄꯤ ꯑꯃ ꯂꯧꯊꯣꯛꯏ. ꯋꯥꯔꯛꯀꯤ ꯀꯣꯀꯤꯜ. ꯀꯣꯄꯤ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯃꯈꯨꯝꯗ ꯕꯤ.ꯀꯦꯒꯤ ꯃꯃꯤꯡꯅꯆꯤꯡꯕ ꯊꯥꯔꯒ ꯈꯨꯗꯣꯜ ꯇꯝꯕ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ. ꯕꯤ.ꯀꯦꯅ ꯂꯥꯏꯔꯤꯛ ꯂꯧꯔꯒ ꯍꯥꯏꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯐꯔꯦ, ꯑꯩ ꯆꯠꯆꯔꯒꯦ. ꯃꯪꯒꯜ ꯑꯣꯏꯕꯤꯌꯨ. ꯃꯪꯒꯜꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯕꯤꯒꯅꯨ. ꯂꯩꯕꯤꯍꯧꯔꯣ. ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯧꯒꯗꯧꯔꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯤ. ꯑꯩꯅ ꯃꯥꯕꯨ ꯉꯛꯅ ꯌꯦꯡꯉꯤ. ꯑꯅꯧꯕ ꯈꯣꯡꯆꯠ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯅꯣꯡꯃ ꯊꯦꯡꯅꯁꯤ. ꯕꯤ.ꯀꯦ ꯁꯤꯡꯁꯨꯅ ꯄꯥꯎꯃꯦꯜꯂꯛꯏ. ꯄꯥꯈꯪꯒꯤ ꯏꯍꯧ ꯀꯧꯕ ꯑꯃ ꯁꯥꯒꯠꯂꯁꯤ. ꯃꯤꯌꯥꯝꯅ ꯕꯤ.ꯀꯦ ꯁꯤꯡꯁꯨꯕꯨ ꯌꯦꯡꯅꯩ. ꯃꯍꯥꯛꯅꯁꯨ ꯃꯌꯥꯝꯕꯨ ꯈꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯑꯃꯗꯤ ꯉꯛꯆꯥꯟꯅꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯪꯅꯤ. ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯅꯠꯇꯦ, ꯔꯥꯙꯦꯁꯅꯥꯅꯤ. ꯃꯤꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯂꯦꯞꯂꯤꯕꯤ ꯔꯥꯙꯦꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯁꯨ ꯕꯤ.ꯀꯦꯗ ꯊꯝꯂꯝꯃꯤ. ꯃꯤꯠꯌꯦꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ. ꯔꯥꯙꯦꯁꯅꯥ ꯂꯨꯞꯊꯈ꯭ꯔꯦ. ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ. ꯕꯤ.ꯀꯦꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ. ꯃꯦꯂꯩ ꯁꯥꯍꯦꯕ, ꯅꯣꯡꯃ ꯊꯦꯡꯅꯁꯤ. ꯀꯗꯥꯏꯗ? ꯀꯩꯗꯧꯉꯩ? ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯒ ꯖꯦꯜꯗ? ꯕꯤ.ꯀꯦ ꯁꯤꯡꯁꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯆꯠꯈꯤꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯄꯩꯔꯞꯅ ꯌꯦꯡꯂꯝꯃꯤ ꯔꯥꯙꯦꯁꯅꯥꯕꯨ. ꯔꯥꯙꯦꯁꯅꯥꯁꯨ ꯃꯥꯕꯨ ꯆꯤꯡꯅꯅ ꯌꯦꯡꯍꯧꯏ. ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯅꯤ ꯑꯗꯨ ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯂꯕ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯨꯏ. ꯃꯕꯥꯅꯤ ꯀꯔꯤꯒꯤ ꯌꯦꯡꯅꯔꯤꯕ? ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯅꯤ. ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ? ꯃꯅꯤꯍꯥꯔ ꯁꯥꯍꯦꯕꯀꯤ ꯃꯔꯨꯝꯕꯤ ꯑꯣꯏꯈ꯭ꯔꯕꯤ ꯔꯥꯙꯦꯁꯅꯥ. ꯕꯤ.ꯀꯦ ꯁꯤꯡꯁꯨꯗꯤ ꯀꯔꯤ ꯑꯣꯏꯔꯝꯂꯤꯕ? ꯃꯩꯒꯤ ꯆꯤꯡ ꯑꯃꯗꯤ ꯕꯤ.ꯀꯦꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯇꯥꯏ. ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯔꯤꯛꯁꯣ ꯑꯃꯗ ꯕꯤ.ꯀꯦ ꯇꯣꯡꯈꯠꯈ꯭ꯔꯦ. ꯗ꯭ꯔꯥꯏꯚꯔ ꯀꯧꯕ ꯑꯣꯏꯅ ꯍꯣꯔꯣꯟ ꯈꯣꯡꯈꯤ. ꯗꯨꯀꯥꯟꯗꯒꯤ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯆꯦꯟꯊꯣꯔꯛꯏ. ꯔꯤꯛꯁꯣ ꯊꯧꯈ꯭ꯔꯦ. ꯑꯩꯅ ꯕꯤ.ꯀꯦ ꯁꯤꯡꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯏ. ꯃꯍꯥꯛꯅ ꯇꯣꯡꯈꯤꯕ ꯔꯤꯛꯁꯣ ꯅꯝꯕꯔ 666 ꯅꯤꯡꯁꯤꯡꯂꯛꯏ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯔꯤꯛꯁꯣ ꯅꯝꯕꯔ 666. ꯑꯩꯅ ꯈꯪꯀꯧ ꯀꯧꯈꯤ. ꯊꯣꯏꯕ ꯂꯨꯋꯥꯡ,
ꯃꯥꯏꯈꯨꯝ ꯎꯞꯂꯤꯕ ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯊꯣꯏꯕ ꯂꯨꯋꯥꯡꯂꯥ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔꯒꯤ 26ꯗ ꯊꯦꯡꯅꯈꯤꯕ ꯕꯤగ్ ꯀꯦꯁꯤꯡꯁꯨ ꯑꯗꯨꯔꯥ? ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯐꯣꯡꯕ ꯃꯥꯏꯊꯣꯡ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ, ꯑꯩꯕꯨ ꯃꯤꯆꯪ ꯈꯣꯝꯗꯨꯅ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡ, ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯈꯣꯡꯆꯠ? ꯋꯥꯔꯛꯀꯤ ꯀꯣꯀꯤꯜ ꯏꯟꯇꯔꯚ꯭ꯌꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯃꯌꯥꯝꯒꯤ ꯃꯤꯡ ꯄꯔꯦꯡ ꯄꯥꯏꯕ ꯄꯤꯌꯣꯟ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯃꯤꯡ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯀꯧꯔꯛꯏ꯫ ꯑꯃꯃꯝ ꯆꯪꯈꯤ꯫ ꯀꯨꯏꯔꯕꯗ ꯃꯤꯅꯤꯠ 2-3ꯗꯒꯤ ꯍꯦꯟꯅꯗꯦ꯫ ꯆꯪꯈꯤꯕꯒ ꯊꯣꯔꯛꯄꯅꯕꯨ ꯍꯥꯜꯂꯤ꯫ ꯅꯧꯅ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯍꯧꯔꯛꯄ ꯑꯅꯧꯕ BA MAꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯎꯔꯝꯃꯤ꯫ ꯍꯥꯟꯅ ꯆꯪꯂꯨꯕꯗ ꯀꯣꯟꯅ ꯆꯪꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯪꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯃꯤ ꯈꯔꯅ GKꯒꯤ ꯂꯥꯏꯔꯤꯛ ꯐꯥꯛꯇꯨꯅ ꯑꯣꯔꯥꯏꯅꯔꯤ꯫ ꯅꯨꯄꯤ ꯈꯔꯅ ꯃꯥꯙꯕꯤ ꯀꯅꯥꯅ ꯏꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯥꯡꯕꯨ ꯑꯃꯅ ꯇꯥꯂꯛꯇꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯑꯃꯅ ꯈꯨꯝꯃꯤ, ꯗꯤꯌꯥꯔ ꯀꯣꯂꯤ꯫ ꯑꯃꯅ ꯑꯣꯏ, ꯔꯥꯃꯦꯁ꯭ꯋꯔ ꯄ꯭ꯔꯁꯥꯗ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯣꯛꯂꯛꯏ, ꯑꯅꯤꯃꯛ ꯑꯃꯠꯇ ꯃꯟꯇ꯭ꯔꯤ ꯅꯠꯇꯦ꯫ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯆꯌꯦꯡ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯔꯨꯗꯦ꯫ ꯍꯪꯅꯤꯡꯕ ꯍꯪꯂꯛꯎ, ꯈꯨꯝꯅꯤꯡꯕ ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯂꯥꯟꯕ ꯆꯨꯝꯕꯒꯤ ꯋꯥꯐꯝꯗꯤ ꯕꯣꯠ ꯃꯦꯝꯕꯔꯒꯤ ꯃꯈꯨꯠꯇꯅꯤ꯫ ꯈꯟꯕꯨ ꯈꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯥꯂꯤꯗꯥꯁ ꯁꯥꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯪ ꯊꯥꯡꯒꯠꯂꯨꯕꯗꯁꯨ ꯈꯟꯕ ꯌꯥꯏꯅ꯫ ꯇꯧꯕꯁꯨ ꯃꯩꯇꯩꯂꯣꯟ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯔꯨꯕ ꯀꯔꯤ ꯍꯪꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯆꯩꯔꯛꯇꯨꯗ ꯄꯤꯌꯣꯟꯅ ꯀꯧꯔꯛꯏ, ꯅꯥꯃꯩꯔꯥꯛꯄꯝ ꯔꯥꯃꯦꯁ꯭ꯋꯔ, ꯀꯩꯁꯥꯝꯄꯥꯠ ꯊꯣꯡꯈꯣꯡ ꯇꯥꯕ ꯂꯥꯛꯄ꯭ꯔꯣ? ꯆꯪꯕ ꯌꯥꯔꯅꯤ꯫ ꯂꯥꯛꯆꯔꯦ꯫ ꯈꯣꯜꯂꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯨꯠ 4.5 ꯌꯧꯐꯥꯠꯇꯕ ꯃꯤ ꯊꯦꯝꯕꯨꯡ ꯑꯃ ꯁꯦꯀ꯭ꯔꯥꯛꯇ ꯂꯥꯏꯔꯤꯛ ꯑꯊꯥꯕ ꯑꯃ ꯌꯦꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯋꯥ ꯅꯣꯛꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯅ ꯅꯣꯛꯄꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯈꯤꯗꯦ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕ ꯃꯥꯜꯂꯤ꯫ ꯃꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯔꯥꯃꯦꯁ꯭ꯋꯔ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯃꯥꯅ ꯊꯣꯛꯄ ꯄꯪꯉꯥꯡ ꯉꯥꯡꯅꯩ꯫ ꯃꯤꯌꯥꯝ ꯇꯤꯜꯂꯕꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯛꯅꯤꯡꯕ ꯋꯥ ꯀꯌꯥ, ꯁꯥꯎꯅꯤꯡꯕ ꯀꯌꯥ, ꯃꯊꯦꯜꯅꯤ꯫ ꯑꯃꯅ ꯉꯥꯡꯂꯛꯏ, ꯅꯍꯥꯟꯅ ꯃꯅꯨꯡꯗ ꯈꯟꯕ ꯂꯣꯏꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯛ ꯇꯧꯁꯤꯟꯅꯔꯤꯕꯅꯤ, ꯃꯇꯝ ꯃꯥꯡꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯄꯂꯥꯅꯤ, ꯈꯣꯝꯗꯣꯜ ꯂꯥꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯃꯅ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯁꯝꯊꯔꯛꯏ, ꯀꯥꯆꯤꯟꯗ ꯅꯥꯏꯇꯣꯝ ꯂꯦꯞꯂꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯐꯠ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯎꯔꯛꯏ, ꯔꯥꯙꯦꯁꯅꯥ, ꯀꯌꯥꯔꯛ ꯎꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯗꯤꯂꯛꯁ ꯍꯣꯇꯦꯜꯒꯤ ꯅꯨꯃꯤꯗꯥꯡ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯔꯛꯏ, ꯁꯥꯎꯅꯤꯡꯂꯛꯏ꯫ ꯂꯝꯆꯠ ꯃꯣꯠꯂꯕꯤ ꯔꯥꯙꯦꯁꯅꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯇꯥꯈꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ, ꯃꯁꯛ ꯐꯖꯔꯕ ꯅꯨꯄꯤ ꯍꯦꯛꯇ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯩꯍꯥꯛ BA ꯃꯅꯤꯄꯨꯔꯤ ꯐꯥꯁ ꯇꯥꯔꯤꯕꯅꯤ꯫ ꯁꯥꯍꯤꯇ꯭ꯌ ꯑꯂꯣꯆꯅꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯂꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯑꯃꯅ ꯏꯅꯣꯠ ꯄꯤꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ, ꯔꯥꯙꯦꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯍꯥꯔ ꯁꯥꯍꯦꯕꯀꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯐꯪꯂꯕꯤꯅꯤ ꯍꯥꯏꯅꯦ꯫ ꯃꯅꯤꯄꯨꯔꯒꯤ BA ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯕꯣꯠꯅꯤ ꯂꯣꯏꯔꯕ BScꯅ ꯃꯩꯇꯩꯂꯣꯟ ꯇꯝꯕꯤꯕ? ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯣꯡ ꯍꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯣꯠꯅꯤꯁꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯑꯣꯟꯅꯤ꯫ ꯁꯥꯍꯤꯇ꯭ꯌ ꯑꯃꯗꯤ ꯀꯕꯤꯒ ꯃꯔꯤ ꯂꯩꯅꯩꯅ꯫ ꯑꯩꯗꯗꯤ ꯆꯠꯍꯧꯔꯒꯦ꯫ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯍꯧꯏ꯫ ꯃꯤ ꯑꯇꯩꯁꯨ ꯐꯅ ꯌꯥꯝꯅ ꯆꯠꯅꯈꯤ꯫ ꯆꯠꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯕꯨ ꯌꯦꯡꯂꯒ ꯑꯩꯅ ꯈꯜꯂꯛꯏ, ꯑꯩꯁꯨ ꯆꯠꯍꯧꯕꯅ ꯐꯔꯤꯕ꯭ꯔꯥ? ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯃꯦꯁ꯭ꯋꯔ ꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯔꯨꯃꯥꯜ ꯂꯧꯊꯣꯛꯂꯒ ꯇꯩꯊꯣꯛꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯂꯔꯦ꯫ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯂꯧꯅꯩ꯫ ꯆꯩꯔꯛ ꯑꯗꯨꯗ ꯃꯊꯪꯒꯤ ꯃꯤ ꯆꯪꯈ꯭ꯔꯦ꯫ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯔꯛꯏ,
ꯃꯅꯤꯄꯨꯔꯗ ꯀꯣꯀꯤꯜ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯀꯗꯥꯏꯗ ꯐꯪꯕꯒꯦ? ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯣ? ꯑꯃꯅ ꯍꯪꯉꯤ꯫ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯤ? ꯔꯥꯃꯦꯁꯣꯔꯅ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯎꯗ꯭ꯔꯤꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯃꯅ ꯁꯝꯊꯔꯛꯏ꯫ ꯆꯨꯝꯃꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯎꯗ꯭ꯔꯤ, ꯃꯈꯣꯜꯁꯨ ꯇꯥꯗ꯭ꯔꯤꯅꯦ꯫ ꯑꯩꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯂꯩ, ꯃꯅꯤꯄꯨꯔꯗ ꯀꯣꯀꯤꯜ꯫ ꯑꯩꯗꯤ ꯎꯔꯦ, ꯈꯣꯡꯕꯁꯨ ꯇꯥꯔꯦ꯫ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯍꯣꯔꯦꯟ ꯈꯪꯅꯕ ꯈꯔ ꯍꯥꯏꯕꯤꯔꯛꯎ꯫ ꯍꯤꯗꯥꯟꯅꯕꯒꯤ ꯆꯥꯡꯌꯦꯡꯗꯁꯨ ꯂꯥꯏꯔꯤꯛꯇꯤ ꯄꯥꯗꯕ, ꯃꯁꯥꯒꯤ ꯂꯧꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯗꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯅꯣꯠ ꯇꯧꯕꯒꯨꯝ ꯁꯤꯟꯅꯕ ꯑꯃꯗꯤ ꯍꯪꯅꯕꯒꯤ ꯃꯑꯣꯡ ꯏꯟꯇꯔꯚ꯭ꯌꯨ ꯑꯌꯥꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯈꯟꯒꯗꯧꯔꯤꯕ ꯄꯣꯁ ꯑꯃꯠꯇꯅꯤ, ꯂꯣꯏꯅꯃꯛ ꯑꯣꯏꯅꯤꯡꯉꯤ, ꯈꯟꯒꯗꯕ ꯑꯃꯠꯇ꯫ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯆꯥꯡꯌꯦꯡꯗ ꯃꯤꯉꯣꯟꯗꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯂꯧꯊꯣꯛꯂꯒ ꯃꯁꯥꯃꯛꯄꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯨ ꯌꯥꯎꯔꯤ꯫ ꯐꯅ ꯉꯛꯏ꯫ ꯑꯔꯨꯕ ꯋꯥꯍꯪꯅꯤ, ꯃꯤ ꯑꯃꯇꯪꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯏꯟꯇꯔꯚ꯭ꯌꯨꯅꯤ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯁꯝꯊꯩ꯫ ꯑꯩꯁꯨ ꯈꯜꯂꯣꯏ, ꯑꯗꯨꯅ ꯀꯣꯀꯤꯜꯒꯤ ꯋꯥꯍꯪꯗꯤ ꯈꯨꯝꯖꯒꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ, ꯍꯥꯏꯕꯤꯔꯛꯑꯣ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯌꯧ ꯌꯧ ꯇꯧꯅꯔꯛꯏ꯫ ꯑꯩꯅ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯈꯨꯝꯃꯤ꯫ ꯋꯥꯔꯛꯇ꯫ ꯑꯃꯅ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯛꯇ? ꯑꯗꯨꯗꯤ ꯆꯔꯣꯏꯅꯤꯗ꯫ ꯍꯣꯏꯅꯦ, ꯆꯔꯣꯏꯕꯨ ꯋꯥꯔꯛꯀꯤ ꯀꯣꯀꯤꯜ ꯀꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯃꯈꯣꯜꯁꯨ ꯑꯗꯨꯝ ꯌꯥꯛꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯃꯈꯥ ꯁꯝꯊꯩ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯀꯥꯟꯆꯤꯄꯨꯔꯗ ꯈꯣꯡꯂꯝꯃꯤ, ꯀꯣꯀꯤꯜ ꯂꯩꯔꯝꯃꯤ, ꯀꯥꯟꯆꯤ ꯀꯣꯀꯤꯜ꯫ ꯃꯌꯥꯝꯅ ꯌꯥꯅꯤꯡꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ, ꯆꯨꯝꯃꯤ, ꯃꯥꯙꯕꯤꯗ ꯌꯥꯎꯕꯅꯤ꯫ ꯃꯅꯨꯡ ꯆꯪꯂꯨꯕ ꯀꯦꯟꯗꯤꯗꯦꯠ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯔꯥꯙꯦꯁꯅꯥ ꯀꯧꯔꯛꯏ꯫ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯗ ꯑꯩꯅꯤ꯫ ꯃꯌꯥꯝꯅ ꯌꯥ ꯌꯥ ꯉꯥꯡꯅꯈꯤ꯫ ꯑꯁꯤꯅꯤ, ꯑꯁꯤꯅꯤ, ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯃꯅ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯁꯛ ꯑꯁꯨꯛ ꯐꯖꯕꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ꯫ ꯑꯩꯍꯥꯛ ꯋꯥ ꯉꯥꯡꯈꯤꯗꯦ꯫ ꯔꯥꯙꯦꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯏ꯫ ꯐꯖꯩ ꯔꯥꯙꯦꯁꯅꯥꯒꯤ ꯃꯥꯏꯊꯣꯡ, ꯋꯥꯔꯛꯀꯤ ꯇꯌꯥꯜꯒꯨꯝ ꯅꯤꯡꯊꯤꯖꯕꯤꯅꯤ꯫ ꯁꯥꯊꯦꯛ ꯁꯥꯕꯥꯟ, ꯃꯤꯠꯌꯦꯡ ꯃꯤꯅꯣꯛ, ꯐꯤꯕꯝ ꯃꯨꯔꯇꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯤꯇꯥꯈꯤꯕ꯭ꯔꯥ? ꯃꯤꯇꯥꯈꯤꯗꯦ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯐꯪꯒꯅꯤ? ꯏꯊꯟꯇ ꯍꯪꯖꯩ꯫ ꯍꯦ ꯋꯥꯔꯛꯀꯤ ꯀꯣꯀꯤꯜ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯕꯁꯟꯇ ꯂꯥꯛꯈꯤꯒꯗ꯭ꯔꯥ? ꯊꯦꯡꯅꯈꯤꯒꯗ꯭ꯔꯥ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯎꯆꯦꯛ ꯑꯃ?